ꯃꯌꯥꯝ ꯉꯁꯤꯁꯦ ꯐꯦꯕ꯭ꯔꯨꯋꯥꯔꯤꯒꯤ ꯗꯦꯠ 17 ꯇꯥꯔꯤꯛ 13 ꯀꯣ ꯕꯖꯥꯔꯒꯤ ꯃꯗꯤꯅꯥ ꯀꯩꯊꯦꯜꯒꯤ ꯄꯣꯠ ꯆꯩꯒꯤ ꯃꯃꯜ ꯉꯁꯤ ꯑꯞꯗꯦꯠ ꯑꯃꯨꯛ ꯇꯧꯖꯔꯛꯂꯦ ꯏꯟꯁꯥꯡ ꯅꯥꯄꯤ ꯌꯥꯝꯕꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯁꯤꯒꯤ ꯁꯦꯝꯁꯦꯀꯣ ꯀꯦꯖꯤꯗ ꯂꯨꯄꯥ 300 ꯆꯜꯂꯦ ꯀꯦꯖꯤ ꯃꯈꯥꯏꯗ 150 ꯁꯦꯝꯗ ꯂꯨꯄꯥ 50 ꯇꯥꯔꯦ. ꯂꯨꯄꯥ 50 ꯇꯥꯔꯦ. ꯑꯗꯒꯤ ꯌꯣꯡꯆꯥꯛꯅꯦ ꯍꯣꯡꯉꯦ ꯁꯤ ꯌꯣꯡꯆꯥꯛꯁꯤ ꯋꯥꯔꯤꯁꯤ ꯀꯣꯟꯅꯗꯤ ꯃꯤ ꯂꯩꯇꯦ ꯁꯤ ꯎꯍꯟꯈꯤꯔꯣꯏꯒꯦ ꯇꯧꯅ ꯎꯊꯣꯛꯇ꯭ꯔꯦ. ꯑꯗꯨꯒ ꯁꯤꯒꯤ ꯍꯋꯥꯏ ꯊꯔꯥꯛꯁꯤꯅ ꯀꯦꯖꯤꯗ 40. ꯍꯣꯡꯉꯤꯀꯣ ꯍꯣꯡꯉꯤꯔ ꯇꯥꯡꯉꯤꯔ ꯈꯪꯗꯦ ꯇꯥꯡ ꯑꯗꯨꯝ ꯂꯣꯏꯁꯤꯟꯈꯤꯗꯣꯔꯕ꯭ꯔꯥ ꯈꯪꯗ꯭ꯔꯦ ꯃꯃꯜꯁꯦ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣ ꯑꯈꯪꯕꯁꯤꯡꯅ ꯑꯗꯣꯝꯒꯤ ꯂꯝꯗ ꯀꯌꯥ ꯄꯤꯅꯒꯦ ꯍꯥꯏꯕꯗꯣꯀꯣ. ꯁꯦ ꯈ꯭ꯋꯥꯏꯔꯝꯕꯟ ꯏꯃꯥ ꯀꯩꯊꯦꯜꯒꯤ ꯏꯝꯐꯥꯜꯒꯤ ꯍꯥꯏꯇꯥꯔꯦ ꯀꯦꯖꯤꯗ 40. ꯑꯗꯒꯤ ꯁꯤ ꯅꯥꯀꯨꯞꯄꯤꯁꯦ ꯂꯨꯄꯥ 10 ꯈꯨꯌꯥꯝꯁꯦ ꯅꯥꯀꯨꯞꯄꯤꯁꯦ ꯂꯨꯄꯥ 10ꯅꯤꯀꯣ. ꯑꯗꯣ ꯈꯨꯌꯥꯝ ꯑꯅꯤꯁꯤꯗ 30ꯗ ꯄꯤꯊꯣꯔꯛꯑꯦ. ꯍꯌꯦꯡ ꯅꯣꯡ ꯄꯥꯟꯕꯒꯤ ꯃꯣꯏꯁꯨ ꯀꯩꯅꯣ ꯇꯧꯔꯅꯤ ꯍꯥꯏꯅ ꯄꯣꯠ ꯌꯣꯟꯕꯗꯣ ꯌꯥꯔꯣꯏꯗꯕꯅꯤꯅ ꯄꯠꯁꯜꯂꯅꯤ ꯍꯥꯏꯅꯀꯣ ꯄꯤꯊꯣꯔꯛꯑꯦ. ꯑꯗꯨꯒ ꯁꯤꯁꯨ ꯂꯨꯄꯥ 10ꯅꯦꯕꯀꯣ. ꯁꯤꯁꯨ ꯑꯅꯤꯁꯤꯗ 30ꯗ ꯄꯤꯊꯣꯔꯛꯑꯦ. ꯄꯦꯃ ꯄꯨꯈꯤꯕ ꯋꯥꯅꯕꯅꯦ ꯂꯧꯖꯍꯧꯔꯣ 30 ꯈꯛ ꯄꯤꯔꯝꯃꯣ ꯍꯥꯏ. ꯑꯩꯁꯨ ꯍꯥꯟꯅꯒꯤꯕꯨꯗꯤ ꯌꯥꯝ ꯂꯩꯔꯤꯕꯀꯣ ꯑꯗꯨꯁꯨ ꯑꯗꯨꯝ ꯂꯧꯁꯜꯂꯛꯑꯦ. ꯑꯩꯁꯨ ꯀꯥꯟꯅꯕ ꯃꯣꯏꯁꯨ ꯀꯥꯟꯅꯕ ꯈꯜꯂꯒꯀꯣ. ꯌꯣꯡꯆꯥꯛꯁꯦ ꯂꯥꯁꯇ ꯍꯥꯏꯖꯔꯛꯑꯒꯦ. ꯌꯣꯡꯆꯥꯛ ꯃꯔꯨꯁꯦ ꯉꯁꯤ ꯗꯦꯠ 17ꯅꯤꯀꯣ ꯐꯦꯕ꯭ꯔꯨꯋꯥꯔꯤꯒꯤ ꯗꯦꯠ 17ꯁꯤꯗ ꯑꯗꯨꯝ ꯌꯣꯡꯆꯥꯛ ꯃꯔꯨ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯦ. ꯑꯗꯨꯒ ꯁꯤ ꯂꯣꯛꯂꯩ ꯄꯋꯥꯗ 40 ꯄꯤꯌꯦ. ꯄꯋꯥ ꯃꯈꯥꯏ ꯍꯥꯏꯕꯅꯦ. ꯑꯗꯒꯤ ꯍꯋꯥꯏꯖꯥꯔꯁꯦ ꯑꯩ ꯏꯇꯥ ꯄꯨꯔꯅꯤꯃꯥ ꯉꯥꯂꯩꯗꯣ ꯉꯥꯏꯕ ꯉꯝꯗ꯭ꯔꯦ. ꯁꯤ ꯂꯨꯄꯥ 10 ꯄꯤ. ꯕꯖꯥꯔꯗꯒꯤ ꯅꯪ ꯉꯥꯏꯕ ꯉꯝꯗꯗꯅꯀꯣ ꯅꯪ ꯍꯋꯥꯏꯖꯥꯔ ꯂꯣꯜꯂꯒꯦ ꯏꯇꯥ ꯊꯤꯜꯂꯛꯑꯒꯦ ꯍꯥꯏꯔꯒ ꯉꯥꯏ ꯉꯝꯗꯗꯅ ꯑꯩꯅ ꯀꯥꯈꯠꯂꯛꯏꯁꯦ ꯀꯌꯥꯝ ꯌꯥꯝꯃꯦ ꯂꯩꯗꯅ. ꯅꯪ ꯄꯦꯜꯂꯣꯀꯣ ꯅꯪ ꯚꯤꯗꯤꯑꯣꯁꯤ ꯎꯔꯒ. ꯄꯨꯔꯅꯤꯃꯥ ꯂꯥꯏ ꯍꯥꯏꯅ ꯂꯩꯕꯅꯦ ꯐꯦꯁꯕꯨꯛꯀꯤ ꯏꯇꯥꯗ ꯅꯨꯡꯁꯤꯕꯅꯦ. ꯃꯥꯏ ꯍꯋꯥꯏꯖꯥꯔ ꯌꯥꯝ ꯍꯥꯎꯕ. ꯑꯗꯨꯒ ꯑꯩꯅ ꯁꯤꯡꯕ ꯃꯉꯣꯟꯗ ꯂꯨꯄꯥ ꯑꯃ ꯁꯤꯡꯈꯤꯕꯅꯦ. ꯁꯤ ꯖꯤꯔꯥꯁꯤꯅ ꯑꯩꯈꯣই ꯃꯩꯇꯩ ꯃꯆꯥ ꯃꯁꯦꯟꯗꯒꯤꯀꯣ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥꯁꯤꯡ ꯑꯗꯨꯃꯥꯏꯅ ꯌꯣꯟꯖꯕꯁꯤꯡꯗꯣ ꯀꯩꯊꯦꯜꯗ ꯆꯠꯂꯒ ꯏꯇꯩ ꯃꯥ ꯁꯤꯝꯇ ꯂꯧꯕꯤꯌꯣ ꯏꯆꯦ ꯁꯤꯝꯇ ꯂꯧꯕꯤꯌꯣ ꯇꯥꯟꯅꯔꯦ. ꯅꯨꯡꯉꯥꯏꯇꯗꯅ ꯑꯃꯝꯕꯁꯤꯗ ꯂꯧꯖꯔꯛꯑꯦ. ꯚꯤꯗꯤꯑꯣꯗꯤ ꯅꯝꯃꯛꯇ꯭ꯔꯦ. ꯑꯩꯁꯦ ꯅꯝꯗꯤ ꯌꯥꯝ ꯅꯝꯅꯤꯡꯕꯅꯦꯕꯀꯣ. ꯃꯤꯅꯒ ꯊꯥꯒꯠꯅꯔꯛꯄꯗꯣ ꯅꯨꯡꯁꯤꯗꯅꯀꯣ ꯍꯦꯛꯇ. ꯑꯗꯣ ꯑꯩꯁꯨ ꯉꯁꯤꯗꯤ ꯅꯝꯃꯛꯇ꯭ꯔꯦ. ꯀꯣꯟꯅ ꯇꯟꯖꯥ ꯆꯥꯕꯗ ꯅꯝꯃꯛꯑꯒꯦꯅ. ꯑꯗꯨꯒ ꯍꯋꯥꯏ ꯃꯨꯕꯤꯁꯦ ꯃꯃꯜꯁꯦ ꯀꯦꯖꯤꯗ 60 ꯀꯥꯏꯅ ꯍꯥꯏꯕꯁꯨ ꯌꯥꯎꯏ 50 ꯍꯥꯏꯕꯁꯨ ꯌꯥꯎꯏ. ꯑꯩꯒꯤꯁꯤꯅ 50ꯗ ꯂꯧꯖꯔꯛꯑꯦ. ꯄꯋꯥ ꯑꯣꯏꯅ ꯂꯧꯔꯒꯗꯤ 10 ꯑꯗꯨꯃꯥꯏꯅ ꯍꯥꯏꯀꯣ. ꯑꯗꯨꯒ ꯍꯋꯥꯏ ꯃꯨꯕꯤꯁꯦ ꯍꯥꯏꯔꯛꯄꯗ ꯑꯩ ꯀꯩꯅꯣꯝ ꯍꯥꯏꯖꯍꯧꯔꯒꯦꯀꯣ. ꯑꯩꯒꯤ ꯀꯃꯦꯟ ꯌꯥꯝ ꯂꯥꯛꯑꯦ ꯃꯦꯁꯦꯟꯖꯔꯗꯁꯨ. ꯍꯋꯥꯏ ꯃꯨꯕꯤꯁꯦ ꯑꯩꯈꯣꯏꯅ ꯊꯝꯕꯗꯤ ꯌꯥꯗꯦ ꯁꯤꯁꯇꯔ ꯑꯗꯨꯅꯀꯣ. ꯑꯩ ꯁꯤꯒꯤ ꯁꯦꯝ ꯑꯩ ꯍꯥꯏꯖꯔꯛꯑꯒꯦꯀꯣ. ꯁꯤꯒꯤ ꯇꯣꯉꯥꯟꯅ ꯑꯃ ꯚꯤꯗꯤꯑꯣꯁꯦ ꯌꯥꯝ ꯁꯥꯡꯈ꯭ꯔꯅꯤ. ꯁꯤ ꯃꯇꯦꯛ ꯑꯃꯈꯛꯇꯪ ꯏꯟꯁꯥꯡ ꯅꯥꯄꯤꯒꯤ ꯑꯞꯗꯦꯠꯁꯤꯗ ꯑꯣꯏꯖꯔꯒꯦ. ꯑꯗꯨꯒ ꯌꯥꯝ ꯅꯨꯡꯁꯤꯕ ꯀꯃꯦꯟ ꯄꯤꯔꯛꯑꯦ. ꯂꯣꯏꯈꯤꯗꯧꯔꯦ ꯁꯤꯁꯇꯔ ꯍꯋꯥꯏꯃꯨꯕꯤ ꯃꯇꯝ ꯂꯣꯏꯁꯜꯂꯛꯑꯦ. ꯅꯪꯍꯧꯔꯔꯣꯏ ꯑꯝꯇ ꯊꯥꯒꯠꯄꯤꯔꯛꯑꯣ ꯍꯋꯥꯏꯃꯨꯕꯤꯒꯤ ꯇꯣꯉꯥꯟꯅ ꯁꯦꯝꯕꯤꯔꯒ ꯀꯥꯏꯅꯒ. ꯑꯗꯨꯒ ꯂꯥꯁ ꯅꯠꯇꯦ ꯀꯩꯅꯣ ꯋꯥꯠꯂꯤ. ꯁꯤ ꯍꯪꯒꯥꯝꯁꯦ ꯃꯈꯣꯛꯁꯦ ꯑꯝꯇ ꯌꯦꯡꯕꯤꯌꯨ. ꯎꯠꯀꯦ ꯇꯧꯕ ꯃꯈꯣꯛ ꯎꯠꯂꯛꯀꯦ. ꯃꯈꯣꯛ ꯈꯨꯆꯥꯎꯁꯦ ꯑꯣꯛꯀ ꯊꯣꯡꯉꯒ ꯃꯈꯣꯛ ꯈꯨꯆꯥꯎꯁꯦ ꯌꯦꯡꯉꯨꯀꯣ. ꯀꯦꯖꯤ 10 ꯍꯥꯏꯌꯦꯕꯀꯣ. ꯑꯅꯤꯁꯤꯗ 30. ꯌꯥꯝ ꯐꯖꯩ ꯍꯪꯒꯥꯝꯁꯦ. ꯑꯗꯣ ꯑꯁ ꯐꯖꯅ ꯍꯧꯖꯤꯛ ꯍꯪꯒꯥꯝ ꯍꯥꯎꯕ ꯃꯇꯝꯅꯤꯀꯣ. ꯆꯥꯔꯤꯈꯩ ꯍꯥꯎꯕ ꯃꯇꯝ. ꯑꯩꯒꯤ ꯐꯥꯝꯅꯦ ꯍꯥꯏꯇꯥꯔꯦ ꯕꯖꯥꯔꯁꯦ. ꯑꯩꯈꯣꯏꯗꯤ ꯐꯥꯝ ꯂꯩꯖꯗꯕꯅꯤꯅ ꯄꯩꯁꯥ ꯄꯤꯔꯒ ꯐꯥꯝꯗꯒꯤ ꯍꯦꯛꯎꯔꯤꯕ. ꯌꯣꯡꯆꯥꯛ ꯃꯇꯝ ꯌꯧꯔꯛꯑꯦ ꯍꯧꯖꯤꯛ. ꯌꯣꯡꯆꯥꯛ ꯍꯥꯏꯖꯔꯛꯑꯒꯦꯀꯣ. ꯌꯣꯡꯆꯥꯛꯁꯦ ꯁꯨꯃꯥꯏꯅ ꯆꯅꯤꯒꯤ ꯅꯠꯇꯦ 500ꯒꯤ ꯅꯠꯇꯦ 100ꯒꯤ ꯅꯠꯇꯦ. ꯁꯤꯃꯨꯛ ꯇꯣꯡꯕꯁꯦ ꯏꯝꯐꯥꯜꯒꯤ ꯕꯖꯥꯔꯁꯤꯗꯀꯣ ꯑꯃꯠꯇ ꯂꯩꯍꯧꯗꯦ. ꯁꯤ ꯈꯛꯇꯅꯦ. ꯈꯨꯗꯤꯡ ꯃꯇꯥꯡꯒꯤ ꯄꯣꯠ ꯊꯤꯁꯨ ꯊꯤꯖꯔꯁꯨꯀꯣ ꯃꯔꯨꯁꯦ ꯐꯖꯃꯟꯈꯤꯗꯅ ꯂꯩꯔꯛꯑꯦ. ꯀꯌꯥ ꯃꯥꯜꯂꯤ? 500 ꯅꯠꯇꯦ 100ꯁꯨ ꯅꯠꯇꯦ 1000ꯒꯤꯁꯨ ꯅꯠꯇꯦ 50ꯒꯤꯁꯨ ꯅꯠꯇꯦ 100. ꯆꯦ ꯂꯨꯄꯥ 100ꯒꯤ 3, 5, 6, 7 ꯃꯔꯨꯁꯦ ꯐꯖꯃꯟꯕꯁꯤꯗ ꯈꯤꯇꯪ ꯅꯛꯁꯟꯕꯤꯔꯣ ꯖꯨꯝ ꯇꯧꯔꯣ. ꯈꯨꯕꯤꯗ ꯍꯦꯟꯅ ꯇꯣꯡꯉꯤꯀꯣ. ꯐꯦꯕ꯭ꯔꯨꯋꯥꯔꯤꯒꯤ ꯗꯦꯠ 17ꯗ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤꯗꯣ. ꯁꯤꯒ ꯂꯣꯟꯊꯔꯛꯑꯒꯦꯅ ꯇꯧꯕꯅꯦ. ꯉꯁꯤꯒꯤꯗꯤ ꯏꯟꯁꯥꯡ ꯅꯥꯄꯤꯒꯤ ꯃꯌꯥꯝ ꯑꯞꯗꯦꯠ. ꯕꯥꯏ ꯕꯥꯏ.